Lagliba December ki Jantar Mantar Nupilal protest observation DMCC na Jantar Mantar sinjai. DMCC habisi Delhi amadi National Capital Region da laiba organization amadi look ya sugatuna sembani. Organization sing adudi Delhi Maite Forum Liklam Ngakpa Sana Mahi Lining Iramdam Manipur International Maite Organization number 7 asina sing asini. Protest observation asi nungthilpung ani dagina mga phawa sinjagadauriban. Haukiba lising ani kulhundogi mi ahumdagi hautuna satharakiba lansida singkhong singya phibam lurako matamda nupi oibi isung imanabi kaya sina lawrkiba thawdangse maitai nupi mi haibasi mayam punna kaupati Landam asibu iramdam asibu kannaba honabada ima singna lawkiba thawdang adu ekoina kaufadabani khallaga soidana saruk yaminagadabani amadi oirakliba landam asigi phibam asida ima singna lawriba thawdang sing asisu ekoina matam punamakta puning thogatpa changi haiba wakhalotsi thamjaraga soidana lakliba December gi tang 12 Jantar Mantar Delhi da sinjariba Nupilal protest observation soidana saruk yabi Mayam su soidana saruk yabi Delhi da laibriba mayam soidana yobi soidana saruk yabi masi punamaki thawdangni mayam punamak saruk aminasi Nupilal protest observation asi mayam soidana saruk yabi